Manipurna mapung phaba state oibagi yankhai manga suba thoram ngasi first timer gi parade ground pangthokre. Constitution gi mamal khangna lamdam sida tangdu leita ba mudi nungsi sanabagi mari hena session anaba naha singna thodang lahoningi haina Governor AK Bhalana appeal tokre. Amasung advances in multidisciplinary sciences in engineering haiba hiramasida numit humni sathagadaba international conference Imphal da pangthokre. Kurumjari ISTV news meeting tabir bisingbu taram no usari hauju mapung oiba pau pizari Manipur na mapung phaba state oibagi yankhai manga suba thoram Governor AK Bhalana sarugya duna pangthokre. Constitution ngaktuna lamdam sida tangdu leitaba nungsi sanabagi mari hena chesinanaba naha singna hona haningi haina Governor AK Bhalana appeal tawkre. Mapung oiba thoram Manipur laingakna sinduna first MR gi parade ground pangthokre. Thoram aduda Nipan Suba Manipur Rifles ki commandant Mudhu Nimaina parade commander oiduna Manipur deploy toba paramilitary forcing state police amadi MR gi tongan ba contingent kunithoina sarugya ba ceremonial parade governor na salami okay. Thorum to the MLA Singh, Chief Secretary, Punit Kumar Goyal, DGP Rajib Singh, Tongan ba security agencies Singi Makok Chongba officials Singh Amasung, Civil Amadi Police ki officials Singh Su, Sarugya ki. Manipur ki Governor na Certificate of Commendation, Manipur Government ki IT Department Amasung Certificate of Appreciation, DC Jiribam, Krishna Kumar, Hanagi DC Thobal, Hana Kamai, DC Kaksing Rohit Anand, DC None Sarat Chandra Aro Judo Kusinaki. Thorum to the Governor na Manipur ki yankhai manga suba state food day gi thorum sida India ki Prime Minister Narendra Modi na miyam da yai proposal pirakli haibu wafam sing thamki. Manipur na India da tinkhiba se democracy bu hena masak thokna amasung leibak bu hena mapangal kanba uhena na bamitieng da tinkhibani mapung phaba state ama oiraba matungda miyam gi hak amadi amatu oibagi lising da democracy bu hena wahan thok leiba punsi mahing amada hingduna lakli lamdam sida ing tappa amadi amatu oibagi lising purakna na boponabada mipum khudingmakna thodang lomina ba changi leibak asibu hena phaba maikai da chingduna puge hairabadi naha singi thodang chawi Manipur nang asi phawbada sana khonaba amasung culture gi lamda purakliba mingchat sing sauthok chaningai ni state sibu hena phaba thakta pukhatnaba honabada miyam punna sargyamina se constitution gi value khangna lamdam sida tangdu leitaba amasung nungsi sanana leiminanaba gi mari asi hena session minanaba maruoina naha singna thodang lohoningi haiki First IRB band led by Michael. Focused attention is being given to infrastructure development, healthcare, education, connectivity, livelihoods, and digital governance to ensure inclusive and balanced growth across all regions of the state. Peace and security remain essential for sustained progress. The coordinated efforts of the civil administration, state forces, central security forces, and community leaders continue to focus on maintaining law and order, fostering dialogue, and rebuilding trust. The government remains firmly committed to upholding constitutional values, the rule of law, and the dignity of every citizen. Honorable Prime Minister, in his message, while saluting sisters and brothers of Manipur for their remarkable courage and unwavering faith in peace and progress, has assured Centre's full and steadfast support to strengthen Manipur's development trajectory. एक बार फिर मैं राज्य स्थापना दिवस के इस गौरवपूर्ण अवसर पर मणिपुर के लोगों को अपनी हार्दिक शुभकामनाएं और बधाई देता हूं। Ningsing bayabadi maning makha tamna leijaramba Manipur lising ama chamapal ni phumapan ge October gi tang tara mangada India gi phiba nungda tinduna part C state oina leirakraba matungda lising ama chamapal humputra ni thoi gi January gi tang kunma thoida mapung phaba state ama oirakhibani Manipur state hu dega mari leinana Manipur gi governor Ajay Kumar Bhalana
Kangla gi Nongpok Torbanda India gi masu ahum gi phiral singkhatkre Black Foundation of India gi sponsor makhada Manipur government amadi Assam Rifles na sinduna pangthokpa thoramduda Manipur gi governor AK Bhala Chief Secretary Punit Kumar Goyal DGP Rajib Singh Inspector General Assam Rifles South Major General Rabrup Singh Imphal West ki DC Mayanglambam Raj Kumar Sarkya ki Inspector General Assam Rifles South Major General Rabrup Singh na Manipur Statehood Day numita India gi masu ahum gi phiral lamdam sida singkhatuna paihanba si singthaningai weba pungpham ama woi leibak asikhak natana Indian Army gi mingchat purakpada lamdam sina su asoba thodang lawduna lakli Indian Army amasung Central Force singna Gallantry Award lamdam sigi lanmi kayana phangba ngamkhre Flag Foundation of India na India gi masu ahum gi phiral lamdam sida singkhatnabagi khalakpabu thagatli haiki We have got the largest number of officers per capita from the state of Manipur in the Indian Army. All our soldiers in the Army and other CFPF have done such a credible job. Some of the highest number of gallantry awards have been won by the soldiers from the Manipur state. What better way to recognize on this occasion to install a monumental flag, and for that purpose I take this opportunity to thank the Flag Foundation of India for selecting this as a venue, Manipur state as a venue for installing its 28th flag. Thank you very much. Jai Hind, Jai Bharat. Advances in Multidisciplinary Sciences and Engineering Haibahiram Sida Numit Humni Sathagadaba Malemgi Oiba Conference Singani Kuntaruk Manipur Technical University na University Asigi Department of Basic Sciences ka khusam naduna pangthokre Tagel Dalaiba University Asigi AIC Auditorium da pangthokpa thorumduda Professor Yoshinori Asakawa Professor Madan Mohan Tripathi Professor Mirlotsab Lajen Navakovic Professor Y Rohen Dr. Sandeep Razminikant, Professor Manoj Kumar Vat amadi Manipur Technical University ki VC Professor W. Chan Babu sarukya ki. Conference asigi manung channa khanagadaba hiram sing yawba lairik amasu release tawki. Conference gi matangda convener Dr. Angom Devadatta Manina Sciences amadi Engineering gi marakta lairiba uhoba sing karamna mensingani haibadu khanabana conference asigi maruiba pandamni haiki. Sciences and Engineering da Malem gi oina sathariba anouba wakhalon sing kari kari lei haiba khangdokpaga loinana technology gi weba wakhalon sing pusinduna anouba research findings sing puthoknanaba honabani physics chemistry maths amasung biology gi subject sing asi punsinduna engineering da matau karamna punsinba yagadage haibadu conference asida khanagani haiki Conference की main theme से physics सु chemistry सु biology सु maths सु और physics दा nanostructure modeling environmental remediation chemistry दा medicinal and aromatic plants biology दा biotechnology science दा emerging trends in mathematics दा emerging trends in mathematics सी मैम से पुंजल लगा engineering दा करी application तो वो आगे दो कोई ना खंग ना बगी दमकता खंग ना बगी पांडम दा मसीगी conference कोई सिंजबन मणिपुर की context ने मणिपुर context as a whole northeast अमदी अपन बा world दा करी अनोवा तो वो आगे है दो कोई थिदोक चना भाई तार सिंजब conference में होते मोइरांग एसिदा Hauzik Fawbada Mapam Tarada Open Gym Tambangamle, Matok Taraklabadi Laikai Kuding the Tamdanaba, Honagani, Pubala, Kunang Makunda, High Mast, Floodlight, Ama, Tha Sigi Manungda, Tamlagani Hainam, Morang Esigi MLA Tongam Santina, Nasi MLA Local Area Development Fund Gimakada, Naranchana di Pubala da Open Gym Amam Amadi, Pubala, Bamon Mandopki, Sri Krishna Madi Radhagi and Oba, Sangayama, MLA Masumaki Luinabi Anina, Maranai Sanfam Nakatpa, Sabal Werba, Laishangama Sangaduna. Miam the Kusina Bagitorum da Fongdokre. Open Zim Sangaba Lurba Matunda Pubala, Bamun Mantup the Pangtopa Torum Amada, Emelena, Makatana, Morang Esigi Miambu, Nungai Han Bahibasi, Mahaki Togdangi, Miamna, Pam the Batabak, Mahakna Taushuto Taushutoroi, Sauka Torangi Tabak Torum, Kudimakta, Miamga Tanadana, Baikat Loy. Nasi Sangari Basu Krishna Madi, Radha Anigi Sangayasi, Maki Luinabi Madi, Makwe Ani Tanaraga, Makwe Ani Tolop Amadi Pension Yusen Famna, Tamoisheng the Katpani Haiki. Lamdamasigi Lairaba Tabak Supam Nompam Laitraba Kungangi Lairaba Miamda Yamdrabada Numit Chamani Tabak Piramba Maniregabu Maming Ontokpa the Natana Tabak Pidrabadi legally courted Tengnaba Yaramba Ek Asi Semdoktuna Yahalaktribasi Ek Asi Mutatana Bahonabani Haina MLA Kasham Megasandrana
Manirega Bachawo Sangramgi Manung Chana ngasi Hangul Idiga Lampakta Wabagai Block Congress Committee na sinduna pangthokpa village level outreach amadi mass contact program gi thorum da haikre thorum adu da MPCC gi president su wariba MLA Kesham Meghasandra MPCC OB department FI chairman Sakir Ahmad MPCC general secretary organization S Jiten Singh MPCC general secretary administration Wahidur Rahman MPCC general secretary protocol Warokpam Syamzai, MPCC Mahila Congress General Secretary Sanjita Laishram, ABDW Kalam Working President Wabagai Block Congress Committee, MD Islamuddin, Founder Merciful English School amadi atai atopa thopuba singsu sargyakhi. Modi lengakna miyam gi thabak sunanaba hakta niyom chumba kusumalgi hakta panchayat rasta amadi state ki senthang gi matang da attack torokliba sigi warol yawba loinana Congress party na taliba demand mari yawba cherol masu miyam da chajayone yanthoki MPCC gi president suwariba wangkem AC gi MLA ke samme ge sandra na makhata na Manrega dagi Mahatma Gandhi gi ming lokthokpada natana legal guaranteed act mayam ama lokthorakpa asi lamdam si lairaba khungang miyam gi hakmat pani masida sunatana hojik state na chada nifu aduga center na chada humfu puthokadabani hairikli basi lairaba state kaya dadi sinmi singda puba thangba ngamlaklaroi asigumba inakhunba sanjau paiba singtabu sogatpa lairaba miyamgi hakmatpa laingak asi leibak sidagi mara phuktokna langthokhrasi haiki ग्राम पंचायत की इलेक्शन तौद्रे अर्बन लोकल बॉडी की इलेक्शन तौद्रे ऑटोनोमस डिस्ट्रिक्ट काउंसिल की इलेक्शन तौद्रे मरमसिना ngasi अखोइना असिगुम डेवलपमेंट में आम तौदबसे पैसा चलतबसे अखोइ पुरमकी मांगजेबन लेंगाक अमा लेरबदी लंदम मसिगी वेलफेयर की डेवलपमेंट की दमक लेरिबनी लंदम मसिगी पुंसी गांगनाबा लंदम मसिगी प्रजा सिंगी मानचांग नंथुम गांगनाब लेरिबनी मसिगी पुंसीजु कन्वीदरे Mangkang lan tumju ngakpindre yui kayala kuthun mondre yung bakti bakholna ai koi ki hak ai koi ki phangada ba paisa ministry de ki phangada ba paisa su dong ngam ba sarkar se ai koi kayang koi na sumaina pradasi hangbang ki gede ai koi ki senit ron dei traba bapum masida landam masida ai koi ki sai su sin karamana sen de ge lai ro pradasi karam nei de ge hai ba se gun khanbi yo wasi leiba ga se lokot ngai amata dei traba leiba amani Thangmaiban SC MLA Khumuksam Joy Kisan ngasi SC gi manung chanba Thangmaiban Jumnam Laikai da community hall ma sananaba urek uyung tamkhre thoramdu da Laikai du gi mera paibi sing ahal malamadi naha sing susar gya khi MLA Joy Kisan na Thangmaiban SC da leiriba lambi sing lisingani kuntaru ki nongju tha yorak tringai da koilas thaba loishana na pandam da yamna kan honari haiki drain sing nauna semba gi thabak chathari urep uyung tamliba community hall asi athubuda saba loishana na pandam su thamli haiki Saukhat Taurangi Thabak Paikhalak Pada Miyamna Su Matiang Pangduna Saukhat Pa ECM Ohenana Ba Thabak Paikat Pada Aikoi Punna Honaminasi Haina Mahakna Fongdoki Mari Lenana Indian Red Cross Society Manipur State Branch Samusung Mayol Energy Solution Sinduna Awareness Cum Blood Donation Pangthokre Iroi Semba Chingjin da Leiba Mayol Energy Solution Gi Office Complex ta State Blood Transfusion Council Gi Makhada RIMS Ki Department of Transfusion Medicine ga khusam naduna pangthokpa blood donation amasung awareness atuda Mayol Energy Solution Gi volunteers singna EP ki Blood donation aduga mari lenana Mayol Energy Solution Gi Managing Director Yumnam Debajitna ngasi Manipurna mapung phaba state wikiba numit siga mari leinana iramdam nungsibagi wakhalon nahonana ningsingba madi leibak sigi kari topam thui haiba ngasigi numit sida ningsing minaba masung khangminaba changi haiki ngasi akhoi ki statehood day gi numit sida khoina akhoi gi team young leadership ki team na organize toraga mayol akhoi club ngasi blood donation gi program am khoi pakhachari sidai sida akoina mayam da pining eba message si statehood day gi sida akoi sai sai ka thok jaba adai di leba ki damakta adai ni miyam gi damakta akoina kari kana pa piba ngami haiba gi wakhan je amuka chingjan ba sigi keno sida theme sida akoina organize tok jabni
Indian Red Cross Society Manipur State Branch के General Secretary अथोपम नबचंद्रना ब्लड डोनेशन असी IRCS Manipur State Branch की ओइना सही असिगी अहानबा voluntary blood donation camp नि हाइकी अपुन मिसिंगी सादा अमगी ईगी यूनिट अहेन बलैतबा यादबा लै अदुबु voluntary blood donor सिंगना पीरिबा ई यूनिट असिना हाइरिबा मसिंग असि सुना थंबा ngamde awareness watpa masung EP daba aki balaiba e pining daba na chingba singna asobo maram sing oiri haiki donation to the kaimda kai balaite akhoi gi se group ka yam negative oiba arise negative oiba ga phangre khotre kai na ga yam la e ko adu ai gi family member da soina manaba group adum lai ga ne ko aduna adugum si pi ba ai na ep khibda ka sumta kai balaite ai aduna hena kana ba mayam am lai ko awareness level su khar name ba hai tare mayam da ki bagi kai no ma sum lai ba andu si kitang handa han ba awareness level je khara kangkhat han ba darkar lai en khal Board Naloba SSLC examination listing ani kuntaruki admit card school singna official website www.sslcportal.bosem.in dagi download toba yagani hari school na karigumba admit card download tobada kudongcha da mayok narabadi mahiro adugi oina email webmaster@bsem@gmail.com natragana mobile number 9089491819 natraga 7005309054 amuktang ganing singjage mobile number 9089491819 natragana 7005309054 da contact tobiu haina controller of examination ayam thoi singna thokpa cherolamana hairi International की थाकता लोकताक पाटपु रामसर साइट की मनुंग चन हाइबसी पाट अमबु लैना तिना सेंदबा पाट अमनी हाइब ताकपनी अदुबु मॉन्ट्रियल रेकॉर्ड त लेबा पाट अमबु मसा मवु फन लैरी ताकननबा मिरमदगी पाइरकपा उसेक मसिंग यामना ताहनबा मथौ ताई हाइना चीफ कंजर्वेटर ऑफ फॉरेस्ट वाइल्ड लाइफ एल जॉय कुमार ना फोंगदुरकली वाफम सिंग असिदगी हौरगा मणिपुर की वेटलैंड स्पॉट 35 द सथगदबा एशियन वाटर बर्ड सेंसस तांगजेंग याउना लोकताक पाट की स्पोर्ट यांखई दा सथगदब सेंसस हौदोपगी थोरमदा CCF ना फोंदोखिबनी मणिपुर फॉरेस्ट डिपार्टमेंट लोकताक डेवलपमेंट अथॉरिटी अमदी डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज ना पुना खुसमनदुना नुमिन इनि सुमना सथगदब वाटर बर्ड सेंसस अदु ngasiदगी CCF एल जॉय कुमार ना ताकमु पातगी हौदोखिबगा लोइनना ngasiगी वाटर बर्ड सेंसस अदुदा DCF पार्क एंड सेंक्चुअरी अमित कालेर DFO Bishnupur W Romabai RO Moirang RO Bishnupur amadi ate Forest Department ki official amasung staff sing loinana census asida saruk yariba local club amadi volunteer sing su saruk yaki Joy Kumar na makha taraduna census asi aduki matik mathau yamna tai usek masing yamna tariba makai loktak pad asi Montreal record tagi lokthokibada mateng oigadoribani hayengna Imphal Central Forest na konba manungda leiba wetland sing thobal amadi kakching forest na konba manungda leiba wetland sing da census asi sathagani winter migratory bird sing asi Canada aikoi punna kannana bahonabada aikoi punna sangsin minaba changi haiki aikoina wetland amabu Ramsar site internationally important wetland and masak tak matam seida laibasi one of the criteria se karino haibada wetland da minimum sahi amada 20,000 water basi tagadabane 2010-11 dagi loktak state da census torp matam seida population si sometimes only 14,000 khakta da handagi basule matam du da pan manu seida khoi human disturbance yamna leiba iko khat ka mayam sajalak ko manung seida dagi dungdang seida LED bulb ka thalanga phaba ki pero amato size da khoi only 14,000 khakta Ramsar site si yam chawthok cheningai ne internationally important wetland haibase khoi malem prithvi ma da mai tai ne ba khoi bo adubu kai da 1995 sir Montex record na pass si masakhar phatre helmai health condition phatre haibani Montex record to yaurse aduna masigi lesi ecosystem ji improve to matam da khoi punam ki mateng changi Winter bird census satharingaida hu thaktuna phanana bhonaramba usekama winter bird census ta saruk yadaba volunteer singna thingnaduna kalakpa purple heron usai saigang koba patki resident usek makhal ama ngasi chief conservator forest Manipur Eljoy Kumar na laishoi patki mafam amada thadokre usek thadokpadu da saruk yakhiba bird activist
retired principal Kumbi College K Jugeshwarna thadokliba usek makhal asi lamdamsigi resident usek makhal amani ngarang volunteer singna kanduna purakpada hu thaktuna phana na bahonaba usek ni khangbadagi veterinary doctor tanaduna treatment piraba matungda masa kalhallaga ngasi safagadaba mafamda thadopani haiki mahang makha taraduna ngasi loktak pat si yengshin binaba leitaba pat ama oire apamba aning bakaya apamba mawongda tongnarakpa kayana pat sida ngasidi floating home stay gi mingda pat meyaida ahing yarekpa kayana loudspeaker sizinaduna langba madi mai ka hena nganbana patta usek taba ngamlaktre kaibulam jaw madi takmu patta usek singasi taba hore ningtham thagi matamda loktak patta makhol hoba motorboat sizina handaba lam koiba singna loudspeaker sizina handaba homestay singda numidangi matamda langhandaba chumgani haiki homestay masi tasina hairuga data illegal ne masi ko government na ayaba piba pot na te mogi tawribe activities so hainingai khangdre sidi A to Z hai tari moi si ko si nungai treba mati la ani chasil lani thaksil lani whole night sik speaker tharani then no ngalani hi damuk tonga chatlani speaker panchil lani adu de uchek leiba jaga du de thausil leba uchek tangkhai re karamai tawni si yembiyo karigumba tawdaba yade haidana sendrada operate tawriba hi gi service motor boche yaragadi winter manung sidi engine jawdaba makon thoktaba loina na speaker gumba haptana kotana tawrisu tawhanjaning de tawdaba sumya yadre haragadi kubida manung sidai sida tawbiyo takmugi area sidai sida di khajikang madu tawhanjaning de NH2 Tadubi Police Station Drop Get the Joint Naka Operation Pangthokre. Operation adu SP Senapati gi meeting makhada Tadubi Police Inspector Lamkhosat Kipgen Lusingduna OC Tadubi loinana 13 suba AR Mau Post amadi SOT gi apunba timna sathakibani. Operation manungda angobu masugi Bolero registration number NL07CB 1151 da brown sugar ni singnaba soap case kunda yauramba gram chanipan ga supna manga mobile phone ama aadhar card ama loinana avio s apokba saloni katapimai village senapati district fare makha taba ain gi weba thabak lokhat nabagi damakta tadubi police station na case ama lokhat khre hairi Theatre for an Inclusive Society haiba thimda Kundongbam Brojendro Cultural Trust na sinduna tha asigi tang 19 dagi Jawaharlal Nehru Dance Academy da sathariba 3 suba Kundongbam Brojendro Theatre Festival lisingani kuntaruk ngasi loishin khre tawramaduda Jawaharlal Nehru Manipur Dance Academy gi VC Longjam Joychandra madi retired IAS Dr. RK Nimaina athoiba mithung sing oina sarugya ki Jawaharlal Nehru Manipur Dance Academy gi Vice Chairman Longjam Joychandrana Hauzik Lairiba Matamasi Ariba Matam Aduga Yengnabada Amadi Literature gi Tamda Golden Period Amani Haina Lowi Literature Khaktanatana Atei Lairiba Tongan ba art form sing asidasu Asoba Sapu Mamayok Narakli Maramaduna Masibu Golden Period Amani Haina Lobani Masi Maruiba Tanka Kamani Aikogi tradition bu Nathaiba Taudana Maduda Anuba Inwat ama piraga Nauna Samkat Sagalakpa Matam Amani Ngalingai Matamda Bengali Singna Hana Theatre Gilamda Kong Thangjilam Labasu Lisinga Machamapal Kuntragi Matungdadi Aikoigi Weba Wari Singbul Singda Theatre Gilam Asida Masak Thokna Sanaba Utpa Horai Masi Lamdamsigi Ahalamal Singi Chauraba Kudol Amani Haiki Ningjaba Purup Amani, Ahalamal Singna, Tambiramba, Mamalyam Laba Theatre, Sana Kanglon Amadi, Hunalon Singasi, Nasigi, Anoba Mirolna, Ikai Kumnabagaluinana, Makoyi Liklamadugitung in Ba Matautai, Ipai Pusing Tambiramba Chanabiasi in Bana, Culture Amasung Theatre Gilambida, Kunai Asikan Bada, Asoba Mating Oibangam Gani Haiki. Haujiki, new generation ki. ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯑꯀꯤꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯁꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯗꯨꯒ ꯑꯇꯩ ꯑꯌꯥꯝꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯔꯥ ꯆꯦꯠꯅ ꯊꯝꯃꯝꯃꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯃꯁꯤ ꯀꯥꯎꯕꯒꯨꯝ ꯇꯧꯏ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯨꯠ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦल ꯁꯦꯟꯁꯁꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯊꯩꯗꯣꯛꯑꯦ ꯍꯥꯏꯔꯒ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯑꯃꯗ ꯍꯦꯟꯅ ꯊꯥꯖꯕ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯑꯃꯕꯨ ꯃꯈꯣꯏꯅ ꯑꯦꯝꯕ꯭ꯔꯦꯁ ꯇꯧꯕ मधुगी मसक से अखोई उरक्तब नते मसी अमरोंदा फबदी नते अखोइना ट्रेडिशन ना
ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯃꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯖꯥꯇꯤꯁꯤꯒꯤ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯉꯥꯛꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯗꯣꯛꯇꯔ ꯑꯦꯁ ꯊꯥꯅꯤꯟ ꯂꯩꯃꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯈꯦꯟꯖꯣꯡꯂꯥꯡ ꯊꯤꯌꯦꯇꯔ ꯀꯩꯔꯥꯎꯒꯤ ꯄ꯭ꯔꯗꯛꯁꯟ ꯀꯩꯁꯨꯝ ꯁꯪꯗ ꯔꯥꯙꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯄ꯭ꯂꯦ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯈꯤ ꯍꯣꯏ ꯑꯩꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯡꯅꯤꯡꯕ ꯀꯌꯥ ꯆꯩꯅꯤꯡꯕ ꯀꯌꯥ ꯆꯩꯗꯅ ꯂꯥꯛꯄꯅꯤꯀꯣ ꯍꯣꯏ ꯅꯪꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯏꯃꯨꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯏꯃꯨꯡ ꯑꯣꯏꯔꯤꯕ꯭ꯔꯥ National AIDS Control Society NACO gi makhada Manipur State AIDS Control Society MSALS na Center of Rural Upliftment Center Cruz Thobal Wang Matabaga Kusamnaraga ngasi nomagi oiba lemna laing bagi camp ama Khangabuki Arambai Tengol Unit 4 gi campus ta pangthokre camp atu da saruk yakiba Dr. Ningombam Santakumar na khungangi miyoi ayamba thabak chinabana maram oiraga hospital da satuna masa masa da kari kari laina sing nariba madi narakpa yaba haibanu chingba sing asi test tokthokpagi chang namely miyamna arapa mafam da layeng busatpa ngamdaba singi khanduna Arambai Tengol na mating pangduna ngasi Khangaboki 80 Unit 4 da camp asi pangthokpani haiki integrated health camp asi pangthok chabagi maroiba pandamdi kanagumba akoi riksal oi sinau sing asina koi hospital da kaida satpagi khudongja daba amadi akoi gi ti sing da lapagi khudongja daba leiba matamda akoina asigumlaba films da satlaga HIV amadi STI na sing asi khangdokpagi test da ka lerga di dang lem na piduna test sing lem na tawduna akoi admaina haiba riksal oi sing asigi marakta sigumba leina sing asi yaubra akoi ga lena hingbra haibdo adu yangthokjanabagi pandamda akoi haiba integrated health camp asi 84 unit khangabok da lebi wasi ga lena next kilamjing makada akoi pangthokjabani camp atu da punna miyoi chamagi matakta layeng baga loinana HIV VDRL blood glucose OSD facility na singba singshu lemna test tawki idak langtak singshu lemna fanghanki Arambai Tengol Unit 3 Wangjingi Commander Soibam Kisan Maiteina Tungi Yumbirel Wegadoriba Isilenau Sing Hakchang Fana Tinjang Kaijang dana Leinaba Marak Marakta Hakshel gi checkup tok thokpa si tangai fade khanduna ngasigi health camp asi Arambai Tengol na mating pangbani haiki Arambai Tengol gi Luching Purel Korongan ba khuman gi meeting makhada Thobal district leiriba Arambai Tengol gi apunba unit singna ngasigi camp adu pangthokna na bahonabada mating pangki Hogi ngasi pangthok chariba integrated health camp asi अखोगी नाको की मखादा मणिपुर स्टेट एस कंट्रोल सोसाइटी स्पॉन्सर तौबीबा अदुगा क्रस थौबाल वांग मताबना मपुंग ओइना सिंजबा अदुगा कोई थौबाल डिस्ट्रिक्ट की अपुनबा अरामबाई तेंगोलना मतेंग पांगजबा खक्तनी कोइना मकरीगी मतेंग पांगजरिनो हायरकांदा लैरिबा रिक्स लैरिबा मयामजिंग असि कोइगी तुंगी युम्बिरेल ओइगदोइनी अदुना मकोइबु फना थममबाइबसी अखोइगीदि यामना अचौबा पांदमनी अदुना मतम खुदिंगमक्ता अतोपा मखा ताबा जगा अतोपदसु कोइ डॉक्टर जिंगा तानाजरगा सुगुंबा थौरमसि पांगथोकसनबा कन्ना होनाजरी Singzamai Police Station ki manung chanba Oinam Thingeldagi Oinam Ningol Thoibi Kobi Chei 35 rom surabi nupi ama masagi kangkhada chingnaningai weba mawongda seram khiba dugi matangda ngarang numidang laikai gi club maira paibi amasung imung manung gi miyoi sing sarkya duna mifam ama pangthoklaba matungda JSC ama semkhre mifam duda laikhidrabi gi manaw nupina tamthiba mihat mipun gi thogdosi matungda amuk hanna thoktanaba mihat sida senaba miyoi adu sibigi serak piba pami haiki Maira Paibi gi Maikai dagi shu misi sida senaba miyoi ngakpi fam thokti haina phongdokhi JSC gi Maikai dagi mifam adu da loba warip kaya lauthokhibaga loinana misi sida senaba miyoi mapunchi supagi laikai dagi tanthokpagi firep lawre hairi Langlima laikai gi tara tayro suba kundinaba rang kungamanga Sunday January gi pung 3 makaida JSC gi any koi progress leba information ka loina lekai khundinabda lekai hana gi chu koi lesada silba lekai miyam khupna khundinaba si mapung phan duna hena kedobu yage hena chekin nong bu yade chekin gedabu singdo adu gi tang khanaba haiduna koi gi sigi resolution sima chmai lojare Delhi Police amadi Manipur Police ki apunba kangbu amana interstate ki gari huranba racket ama thugai bagal loinana gari taruk phagat pangam khrep Delhi Police ki crime branch Manipur Police amasung CRPF ki kangbu amana yeri poktagi Muhammad Yuma Khan koba miyoi ama phagat pagal loinana huranduna purakpa gari taruk Churasanpur amasung Imphal West ki mafam singdagi phagat pangam khibani gari sing adu mari lenaba police station singda khusinaragani hairi MSU ki meeting makhada Students Welfare Committee Manipur University na sinduna numit nipu mangani gi oiba
Common University Test Postgraduate 2026 Entrance Exam gi coaching ama GP Women's College ta hanak chahi gi oina hodokre thoram aduda MSU gi President Malang Bamaite Advisor Thoksom Suresh Yambem Ranjan amasung Students Welfare Committee Manipur University gi Convener Sidananda Sarang Themna maruiba myosing oiki Mahiroi Chahum Romna coaching hodopagi thoram aduda saruk yaki MSU gi President Lukram Malang Bana Mahiroi singna mahi tambagi kanaba kaya Phongdoki lamdam sigi masak thopa mahiroi ama oinaba punna honaminasi haiki numin nipu mangani gi weba coaching class aduda tongan ba subject sing da khang hairaba oza sing na pun ba subject tara tarukta takpi tambi bagi khudong chaba pigadori subject material kaya su phanghangani hairi Taranithoi Suba Maharaj Kumar Priyabarta Singh Memorial Art Exhibition Pangthuklagani Haina Art Society Manipur gi Secretary CS Lalit Singh gi Cherol mana Phongdorakli Cherol sina makha tarduna Art Society Manipur amasung Manipur Cultural Integration Conference anina khusamna duna singadaba Taranithoi Suba exhibition asi February 13 gi kun phawba pangthukadabani exhibition asida saruk yagadaba artist singna painting sculpture amasung graphic print making gi lai singadu February gi tang manga phawba gi manungda pisinba yagani exhibition asida unnabagi damakta khangatlaba lai singi maraktagi Taranithoi Suba Maharaj Kumar Priyabarta Singh Memorial Art Award amasung honorable mention pinabagi damakta khangani exhibition asigi akuppa Marol Ningthempu Krimapal da leiba Art Society Manipur gi office tagi khangba yagani hairi Korkomna lakliba January 15 gi nongyai sabuk ahing pung 12 dagi January 13 ki numidangi pung 3 phawba pung 19 gi oina total shutdown tawgani haina Korkom gi Publicity Committee gi chairwala mana hairi Korkom gi Media Coordinator M Sakhen na khutiek piduna thadorokpa Publicity Committee gi chairol sina makha taraduna shutdown manungda iraisa singna sintha lepiu haibaga loinana yum dagi mapan thopiganu hairi India gi nampu da pangthokliba Republic Day asi boycott tobiu hairi total shutdown asina tangai fadaba lining laishol ana layeng amasung maihau langpo kamari leinaba thoram singdi konsiloi haina khanghalakli chairol sina makha taraduna mapung phaba Republic amagi wahan thokti lamdamdu da leiriba miyamgi tasengba ningtamba lengak mihut Lenga Kanglon Leiba Haibani Republic adu sembada leibak atopabu namlau lotion daba tauning batodaba miot minai chathadaba amuba pathap thamdaba oigadabani hairi Wesia amasung Manipur Kanglaipak kumba biodiversity amadi natural resource na thallaba lamdam asisu asoba capitalist singda pulap oina khusinaba thoshil kaya lepa leitana paikhatli hairi Iraisa singe ayaba yaudana hydrocarbon sing Mapanda Yonthokli Wesia Lamdam Rare Art Mineral Kaya Leibagi Kudam Panglakpadagi Lamdam Sibu Kulai Thuna Yosinana Honarakli Wesia da Indian Constitution ki Article 34 Seasonaraga Afaspagi Marumda Martial Law Thamli Indiana Furup Masal gi Marakta Khaibung Tananaba Higaiwa Tawduna Singsep Thajindun Lakpana Haukiba Lisingani Kulumdoi gi Me Ahumdagi Kuki Kulai Paiba Su Agreement Chatna Dibasingna Phongna Furup ki oiba Lam Ethnic Territory amasung Furup ki oiba Laingak Ethnic Administration semnanaba mihat mipun satharaki hairi masina maram waraga ngasidi Manipur Furup Kanglup naiba Chingmi Tami anigi lisang shitna punna hingminarakpa adu tokhai tahanduna mutpanai draba khambi maina chaklaba lamdam ama oirakibani Chahi lising ani hena leiraklaba Manipur Kanglaipak miyamgi amatu oiba hingminarakpagi sangbat minarakhiba apunbagi saktam lengak ngamkhai khunaibu temsingnaba India lengakna leptana honaduna lakli India gi Republic Day asidi Manipur Kanglaipak pu tungkoina makhoigi khubam nungda thamba yananaba pangthokpa thoramni haina cherol sina makhatan hairi paugi maraktana break amatang lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme matigano Azab thammo Sige yum se next time dina check sin na laksi laga tham ko bani ne Dadarang se
जुहार हाबगा अमता कीदरबो असुमना मयामना मचलबो नापशनदुगम मसिगी युमसिबु असोय नान कोकदबतगी एक्सटिक टीएमटी ना नापशेली एक्सटिक टीएमटी जुहार हाबगी नाटोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट कटोकनतिना बमतमदा कपांग अमुक हेना हेंगलले एक्सटिक टीएमटी स्ट्रेंथ इज इन द ग्रिप होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनदरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोकलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहललक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल ब्रेक तुंगदा मुहना तराम नोक्सरी मखा तरकबा पाव पिजरी लाकलिबा जनवरी 23 इंडिया की रिपब्लिक डे नुमित असगी अयु पुंग मंगा दगी नुमिदांग वरम पुंग मंगा फावबा सोरेपाना मणिपुर टोटल शटडाउन लाउथोकले हारी टोटल शटडाउन असिना ई पाव लोइसंग की थबक सिंग नायक अमसुंग अनायक की लोइसंग सिंग मयहुलांगपु की थबक सिंगदा कोंसिलोय नुमित असिदा वेश्या लमदम काश्मीर कालिस्तान अमसुंग मणिपुर यावना कौरकपा टोटल शटडाउन बॉयकॉट जनरल स्ट्राइक न सिंग बसिंगदसु सोरेपाना सौगतकनी हारी लोन थिंख्रब लुप्सग सेक्रेटरी पब्लिसिटी एंड ऑर्गेनाइजेशन MC याइफबीगी चेरोल अमदा इंडिया पांथोकलिबा रिपब्लिक डे की थोरमसी मणिपुर अमसुंग वेश्या लमदम की मियामना यावफम थोकते मनिंग तंब लेबाक अमा ओइना लेजरंब मणिपुरबु इंडिया हेक लौशिनखिबगी मतुंगदा मरिबाकु नुंगसिजबा इंडिया दा पुल्लबदी मालेमदगी कंगलैसा फुरुप पुनमक मुटखरगनी हाइना लाइरिक लाइसु निंगथिना हैरबा पुवारीगी लिकलम मुन्ना खंगलबा मियोइसिंगना इंडिया दा पुनिंगदबगी इहौ चथबा होरखी मणिपुर खुंदामिनरिबा मसन मना वरिबा फुरुप पुनमक अमन अमबु इकाई खुमनना साउखतमिनबा निंगतंबा मानब खुनाय अमगी मखादा अखोय पुन्ना निंगतमना हिंगमिनबा हाइबसी अखोय पुनमकी पांदम ओइमिनसी लमदम असदा हिंगमिनरिबा चिंगमि तम्मी इसिलेनाव मसेल खाइबुंग तानहंदुना नुंगसिनहंदबा ई मसेल हाना हलकलिबा अखोयबु वाहलिबा असि इंडिया लेंगाकीदि अपामबनी अखोय मियामदा सथरिबा थौसिलसी खंगमिनरबा थेंगनमिनरबा अखोय मियामना इंडिया की रिपब्लिक डे यावफम थोकते हारी अमुको की मीटिंग मखादा ऑल मणिपुर मैतै पांगल क्लब्स ऑर्गेनाइजेशन अंपाको हेडक्वार्टर अमसुंग अंपाको खेलाखोंग ब्रांच ना खुसमनदुना निंगथम थाना लाकपा सिग मरी लेनेना अहल चामरोमदा अंगम खुदोल तंबगी थोरम अमंगसी इम्फाल वेस्ट की खेलाखोंग मया लेकायदा पांगथोखरे थोरमदुदा अमुको की VP कोइजम हेलेन अंपाको की एडवाइजर युमखाइबम हयातुर रहमान प्रेसिडेंट मेराइमयुम सलामत अली अमदी ब्रांच की प्रेसिडेंट MD अब्दुल लतीफ सरुकिया की अंपाको की प्रेसिडेंट मेराइमयुम सलामत अलीना अहलवर्ब सिंगना लेबाक सिगे तोरंब थौदांग अमसुंग मखोयदा लेरिबा एक्सपीरियंस सिंग अदुबु हौजिक मतमगी हौरगलिबा नहा सिंगदा सिनादुना लेबाक सिगदमक्ता मखा ताबा थौदांग सिंग नहा सिंगना पांथोकननबा हाइबगी वाखलोंदा अमुकोगी मीटिंगगा लोइनना अंपाको अमसुंग मसिगी ब्रांच अमा ओरिबा अंपाको खेलाखोंग ब्रांच का खुसमनदुना खुदोल तंबगी थोरमसि पांथोकपनि हाइना फोंदोखि अंपाको ब्रांच न सिंजरगा सही हुमफू की मथक्ता लैबो अहलमन सिंगा निंगथम गमारी लेना अचंब खुदोल पोत पीबगी थौरम पांथोक जबनी मणिपुर खुनामी इतनी कुथा मंगा से मसिदा अखोइना अमतो ओइना संगलबदी पॉलिटिकल इन्फ्लुएंस मैम जिंग समंगा मोय लोइनाना यागी अचुंबा डीवीसी पॉलिसी सिगी मायोक्ता अखोइ तोंगा तोंगा इतनी मैम जिंग सेशन मेराबदी मौसागी मणिपुर कंगलाइपादो वइबंग नंगोनि हाइबे नेशनल रोड सेफ्टी मंथ NRSM सड़क सुरक्षा अभियान की सरुक मोइना रोड सेफ्टी अवेयरनेस रैली अमंगसी उखरुलदा डिस्ट्रिक्ट ट्रांसपोर्ट ऑफिस उखरुलना सिंदुना पांगथोखरे असिस्ट दास IAS डेप्यूटी कमिश्नर उखरुलना लुसिंगदुना डिस्ट्रिक्ट अदुगी तोंगान तोंगान डिपार्टमेंट सिंगी DLO सिंगना सरुक याखिबा रैली अदु मिनी सेक्रेटेरिएट हमलै खोंगदगी हौरगा टाउन हॉल फुंगरै तांग फावबा चटलबा तुंगदा मिनी सेक्रेटेरिएट अमुक हलक्तुन लोइसिनखि उखरुल डिस्ट्रिक्ट ट्रांसपोर्ट ऑफिसर निंगानुंग हसुनाउना वफम कया फोंदोखी NRSM की मनुंग चन्ना फ्री मेडिकल हेल्थ कैंप रोड सेफ्टी की मतंगदा क्विज कंपटीशन आइडेंटिफाइंग एंड रिपेयरिंग ऑफ एक्सीडेंट हाई रिस्क लूप होल्स हाइबन सिंह बतुंगान तोंगान थोरम सिंह पांगथोकनी हाइखी यूनाइटेड मणिपुरी एसोसिएशन असम उमा ऑल असम मणिपुर मैते आर्टिस्ट एसोसिएशन अपुनबा इमा मैरा पाइबी असम अमसुंग मणिपुर अपुनबा येलहोमी लूप की खुसमनदुना असम खुंदारिबा येलहोमी मैते सिंह ऑटोनोमस काउंसिल अमा थमनबा मैते सिंहबु ST लिस्ट चलहनगदबनी हाइदुना यामलबा मियामना पीस रैली अमा सटख्रे ngasi पीस रैली अदुदा सरुक याखिबा
Manipur Punba Yelhomi Lup ki President Niladhaza Chingshubamna North East India da leiba Mongoloid Furup Singh Ayamba ST list sali aduga asengba Yelhomi wariba Maiteina Karigi ST list sandribano loinana Assam government na Manipuri Singh Autonomous Council ama pidriba phawba akanba khongjang sangshinbada asoba thodang logani haiki 19th century ki method na kunmathoi suba chahi sa sigi angang lamjing lamtak ba wagani angang sing matam ga chunaba lamjing lamtak na ba hong ba purakpa mathok tagani haina Christu Jayante Academy Bangalore ki Professor Dr. Jonas Research na haidi wa pharmacy Don Bosco Institution ki sathari ba oza singi professional development program ga mari lena na phongdo khibani Don Bosco Langjing amasung Don Bosco Higher Secondary School Chingmairong dagi oza marfudra mapan rom na sarp yatuna Don Bosco Church Campus sangakphom da ngarang dagi horaga numit nini pangthokpa Professional Development Program loishin bagi thuramda Principal and Rector of Don Bosco Higher Secondary School Chingmairong Father Hans Ignace sarp yakhi Dr. Jonas Research na makha tana oza singna leijaba Mahi Puthoklaga Takpirabadi Mahiroi Singh Hena Phanba Ngamgani Don Bosco Institution na Quality Learning, Value Based Education amasung Holistic Character Formation na chingba Kudong Chaba Singh Fanghaliba si Mahiroi Singhi Laibak Phabani Masina Kunmathoi Suba Century asida mathok taba masak Mahiroi Singhna Phangba Ngamhalagani haiki Manipur gi ahanba oina UGC na approve tawraba Architects Interior Design khaktagi oina tamnanaba International School Design INSD tampham amang asidagi maitramda leiba RISS College campus ta nauna hangdokre thoramduda Manipur Architects Forum gi President Git Kumar Nepram hanagi President Joy Chandra Aribam amasung Narmada Yumnam sarkyakhi International School of Design INSD gi Director Aliet Sapamna Manipurda Mahiroi Singna Architects Interior Design tampham leitabagi kudongchadaba kaya matam sangna mayokna duna lakli INSD na Manipur gi ahanba oina hangdokpa school sina thawai yawba nahasing architect tamnabagi kudongchaba leiramdaba adu koklagani masina Manipur gi wangmada Architect Interior Design tamnanaba honabada sel kaya sanglamba adu leiraroi maram sina class 10 12 famadi graduate loiraba Mahiroi Singna professional line asida sangduna makoi na pamjaba tongan ba course singda tamba phanglagani haiki Kudongchawaji mapanda chatpa haibasi expenditure ama leire yumdagi lapna leiba yumda mi leitaba ma chathokradi mayumda mi ung lehordiba ana yaurpada kudongchada mayam thingnariba student mayamna adugi duma loi solve oirani ma mayumda leina sida tamba yaragani ko first thing second thing paisa factor ko paisa factor ada leiba haisi leiba chaba chatpa and comparatively throughout India ko akoigi course se INSD the piriba fees range se comparatively mana hongi mayam atai leiba company mayam sidagi takpi tambiwei ojasi akoigi 5-6 years experience leiraba architects na takadini Nupi Lalda asoba thodang lawkibi ima Longjam Rajani leikidabagi kunthra taruk suba kumon thoram ngasi Nupi Lal Memorial Association Manipur na sinduna Tera Bazar da leiba association asigi head office ta pangthokre ima Rajani gi photo da hikat leikat tamduna pangthokpa thoram aduda association gi steering committee gi secretary Longjam ba Maitei Netazina Lisingama Chamapal Kuntrama Pandagi, Lisingama Chamapal Nipuma Thoi, Fawbada Tokiba, Nupi Lan gi Thodokshing, Leikidraba Ima Rajanina Mang Kidanaba Aibo in a Tamduna, Larikona, Lisingama Chamapal Maripugi, Ahanba Nupi Lal Thoramda, Matamdugi Chief Minister, Risang Kaishingna Fonki, Magna Tambiramba Aiba Larik Sidagi Yumpam Oiduna, Nasi Fawbada, Nupi Lal, the Yumpam Weba Drama Singshu, Pangthoktuna Lakli Hyper Wafum Sing, Fongdoki. Imaduna Tambiramba Wari, Likun Kayado, Aduna Maru, or Nasi Fawbada, Nainariba Wari Singasi, Mangidana, Adugumba, Imadu, Nishinjabagi, Maram Sabra, and I couldn't conservador, Adum Hitok the Nakui, Tangai Padana, Quina, Masi Kunayas, the Imadu, Nishinjabatorum, Adanatan and Pilana, Mangi, the Nabu Mutai, and I couldn't conserva, Sinja Lanja, Adum Batorum, Adumba, Pilan, Nishin, Torum, and I couldn't Imadu in it like it, Utagato, Supatorum, Masi, Pilan, Mores, and Masai Lebaki, Iran, Lebanon, I couldn't pick up a quiggy, Bangtoks about Torum.
National Education Policy lisingani kun lakpaga loinana hugalakliba mahiroi singda anoba makhalgi takpi tambiba matamda malemgi thakta khang haibaga loinana mahiroi singa duba takpi tambiga doriba oza singbusu NEP na piriba chana kanglon amasung honglakliba anoba teaching method sing asi sungsoi soidana khangjin haijinba tangai fade haina SCERT kaikol Koirengai Imphal East diet ki principal Pramurani Hobumna haidi ofomsin nambol khaziri maning lekai Greenland School hangdokpagi thoramda haikibani thoramdu the Greenland School ki chairman Salam Budachandra caretaker chairperson nambol municipal council CS Basanta amadi lamdamadu ki masak naiba mioi kaya sarukya ki principal Pramurani Hobumna makhatana pigliba angang sing asida oza singna mayek sengna madi wakhal tana takpi tambiba matamda afaba khunai ama soidana oihanba ngamgani Hauzik malemgi oina takpi tambibada honglakliba asida ikhoisu maduda yausinduna anoba makhalgi takpi tambibada mangjil thana na bahonasi Manipur school masing hengalakpa se afaba khudam amani haiki Parents की suggestion है बसे suggestion से complain ने है ना कोई ने लोग भी आते ओजा है बसे पंगलों तो लोग सिम बिगनो मरी मता ना है रपा इनाउ लुपिगी चन लुपिगी कुरागी नेगी दूनगी लकाईगी मैं आप दो Yes, if they are well trained or very qualified already, lakopio. NEP National Education Policy 2020 se lakpadagi di education system se mamai ama hong hai ba koi Manipur da. Then listening na hana hoba, speaking, reading and writing have steps hai. Oza singa follow to hon biyo ba. Thobal district ki khangabok to leiba KM Blooming Higher Secondary School ki kunthra nipan lak subang mapo kumon thoram loina mahiroi singda chahi ki manama tumpi bagi thoram pangthokre thoram da hairok AC ki MLA Thoksom Radheshyamna chief guest school ki founder KS Menjor Mangangna president amasung Council of Higher Secondary Manipur ki chairman Takhelambam Ojit Boseng ki secretary S Jitalal school ki principal Dr KS Roman Kumar Singh sarukya ki thoram da mahiroi singna tongan ba nat ki oiba performance kaya supi ki board amasung council la loba examination sing da school sigi mai purakhiba mahiroi sing da samba khudol sing tamduna puning thogat ki MLA Dr Thoksom Radheshyamna school haibasi angang sing gi nungai ba mafam ama ohenba mathau tai haiki angang sing na school kaning dribagi maram oza sing na school management committee sing amasung mama mapa sing na thidokadabani angang haibasi apet palekhom gumbani punsi haibasi karino khangdribani makhoi bu semningba oheningba mawongda oza singna amasung mama mapa singna sembigedabani makhoi bu ningthina ngakpi senbiraga afaba tungi yumbi amamam oinanaba honaminasi haiki Swami Vivekananda haramne akanba matik magun leiba afaba ting lawo jati ama semge haragadi madura leilomi singdo education PBO hai adu ngasi akoi gi Manipur da tongan ba government amadi private school gi institution singna afaba matik magun leiba jati ama aduma bharat ki jati ama amadi Manipur gi khunai ama semna bonabda asauba daita kayama role kayam logiri adu manungda nasi oza menjor agi maru Auzek sanabagi pau koi gi senior sports journalist Boyai Ningthozamdagi amuk lobi se School Games Federation of India ki meng makhada Manipur na yumbu oiduna tha segi tang kulhumdoi degi kunipan phauba Khumalampang Sports Complex ta Youth Sports Department sinduna Khumalampang Indoor Stadium amadi Main Stadium yauna tongan background anida Humpumapal Suba National School Games ki sahi 33 makhagi nupa macha amadi nupi macha gi judo sahi 38 makhagi nupi macha gi football pangthokna ba sem sabaloire haina Youth Affairs Sports ki director Maima Betona network asiga akhanana unabada phongdorole mahangna makha tarduna mamangi pangthokhiba archery amadi wushu gi competition loiraga Rajasthan gi team hallaba matungda social media da aranba pau ama video thagatuna lan uhnaba honariba si yamna laibak thibani makha tana pangthokadoriba competition sing asida saruk yagadoriba team sing amadi Manipur da lairiba praja section khudimangna angamba mateng pangbiduna championship sing asi mai pangna pangthoknaba honaminasi haiki National School Game Championship 2025-2026 khoi Khumalampang Sports Complex manungsida khoi discipline manga haukiba tarik 13 January gi dagi horaga February ki tarik 3 bu tangkak 3 thongna pangthok jagadamni hanbagi tangkak sida tang 13 dagi horaga 19 January fawda discipline ani mapung phana successfully host tawjagre
under 19 category da boys da team champion oigi aduga under 19 girls da runners up phanga overall team champion ju Manipur na lahore ani subo tangka ki oina koi under 19 girls ki oiba koi football ki championship aduga under 17 judo gi nupi amdi nupa gi category gi hariba discipline ani si koi gi Molampak indoor stadium amadi Molampak ki koi main stadium gi da leiba koi football ground doina topa leiba ground ani si koi host of jagani tang kun mapan dagi horaga February tarik ahum boguna koi gi under 19 boys and girls ki fencing gi oiba koi championship sigi ahum suba face bang tokani nuai taba koi video ma koi Rajasthan gi busu gi team 100 matung da video ma thagat piraki madu koi properly verified torokan koi Imphal police station gi mateng logjara kana koi state police na investigate tobi loina na wala koi statement sing lobi ra matung da koi photo chumra lanbra na verify tawjabani loina na Rajasthan government gi ma koi education department gi thabe course manager thare ba kangbu singa koi tijan biyo na thiba kanda makoi masagi tarap tagi koi hairi sumba nuai taba thokdok thokkiba leite ayogi koi paper sing koi mayam ngaran ubiramani laibak thibudi out of frustration or me team gi makoi gi that traveling keno se Manipur government na daito oidaba hadi magi travel gi conveyance parts amadi state na togodamni togodabu mukhoni lakpa kana koi da properly intimate tor kana koi state police kalona lambi da leiba koi police station sing paw pir kana koi na escort piba patrolling na koi security cover sing ba tawjabani adubu problem thoe na haiba po lakho matam da thoe na haibira kanda koi da sungai haibiram paw pibidrabni na authority gi maigai de gi sumadu action lobagi tanjadu pibiram de and any sort of formal complaint ibiram na police report piram na control room piram later koi authority gi tarap tagi as and when video upload torpo matam de koi verify tawna na koi na police mateng laraga koi gi on state government gi mateng laraga koi na hona jamni madida it has been clarified that some misconception misinformation kra leinare andaki second phase da football gi na state amdi union territory loina na koi institution like CBSE Vidya Bharati Kendra Vidyalaya Sangathan Navodaya Vidyalaya Samiti the singbo ma punjala kanda football gi na team na lakadori kun gi pani adu judo gi na lakadori na koi 32 units ni koi mi lising ma chonga da ni chatruk phau gi jan koi Molampak complex da koi boarded tarokanda residential loina pangthok sagado championship ne duna lebak praja khwai puru mangna ma koi bu koi na tholok da lambi da lamkhang da thokpa matam da sojok preview loina na koi mapan gi lakpa miyo sing da koi nuai taba koi hospitality pibagi wang da niyai sangdana ba nuai na da ba sumba thokpa ya ba thodok sing ji mayam punumak tawidina ba department taraf tagi nolok chari lambi lamkhang da satpa matam no koi thena ba matam da properly guide tawi ba koi maruina school tambe ba satra sing jina koi tungi koi sports akot pu sumasi pillar oi do ni duna koi gi championship mapung phan pangthok da mayam sojok nijari sumba nuai taba thodok kai gumba leiba taraga di immediately koi gi site gi driver oi bi chil now sing locality de leiba mayam na khul lami chatok sa sin da khudong cha da sumba theno leraga di koi control room da pau pibio loina na anak police station da pau pibio immediately koi prom action long no hona jage aduga government gi taraf tagi koi ngamjaba level the best of the best service pin na ba sem saraga leijare praja khoi punu na hairiba championship se mapung phana pangtok da sojok pibio amadi angang sing pun thogot pio hala thamjari ex polo club wangkhaina Assam Rifle polo team A bu mighty papiduna kuntramapan suba men's 11 polo tournament ki champion oikre All Manipur Polo Association gi meng makhada tha sigi tang mari degi nupagi polo team kuntramari na sarug yaduna Imphal gi mapal kangjibung polo ground da no odd basis satharakhiba kuntramapan suba men's 11 polo tournament ngasi loisan khre loisan bagi thoram da Manipur Sarkar gi Yure Person Sports ki Secretary Naurem Pravin Singh Manipur Sarkar gi Cooperative Society ki Register Waikom Ibohol Singh Yure Person Sports ki Director amadi Joint Secretary Home Dr. Mayambam Beto Singh amadi All Manipur Polo Association ki President Dr. Konsam Sarat Chandrana Thormapu Singh oike satharakhiba tournament asigi ngachi chanakhiba aroi ba match ta ex polo club wangkhaina
Assam Rifle Polo Team Ebu Panjal Taret Mari da Mighty Piduna champion Oikibane ex Polo Club Wankai Mai Pakibiki Panjal Singadu T.A. Santos na Ani Super Sakar da Panjal Ohumamadi Mari Super Sakar da Panjal Ama Punna Panjal Mari Sanke El Atang Bana Ahan Bamadi Mari Super Sakar da Panjal Amamam Sanke Atopa Panjal Aduna P. Ojidna Ahan Sakar da Sanke Bane Mets Asida Mighty Kiba Assam Rifle Polo Team A gi Panjal Singh Aduna S. Bonbon na ahanba madi Mari Super Sakar da Panjal ani M. Kuber na ahanba Sakar da Panjal ama amadi S. Rosan na Mari Super Sakar da Panjal ama Sanke sa tharakiba tournament asigi champion oikiba ex Polo Club Wankai da trophy galoina na seloina lupa lising yang madi runners up takiba Assam Rifle Polo Team A da trophy galoina na seloina lupa lising ni phupiduna pongning thawatki Taranipan Suba Manipur State League ngachi sanakiba match singda Eastern Sporting Union Wankai FC Lamjau amadi FC Rengdai mai pakre All Manipur Football Association gi meng makhada mamang chahi gi December tang taritegi tim kunmari na group ahum thongna khaidukuna lamnong thongkong da leiba artificial top ground da sathariba Taranipan Suba Manipur State League ngachi sanakiba ahanba match da Eastern Sporting Union Wankai na Nesu Kuraibu gol ahum amada maitiba pikibane Eastern Sporting Union Wankai gi mai pakibigi gol singadu Tas Khan na match ki Kuntranipan subamadi nipumdoi suba minita gol ani sanke atopa gol aduna naurim kaba na match ki taramanga suba minita sanke match sida maiti kiba Nesu Kurai amatangarba gol aduna maibham David na match ki marfu suba minita sanke ani suba match ki sana kibada FC Lamjaung na trupu nambolbu gol ahum anida maiti bapike FC Lamjau gi mai pakibi gol singadu Y Mahesh na match ki yang mari suba C.H. Rohit na match ki humputara tere suba madi Y Abhinas na match ki api matam gi ahapa minute marida sanke match sida maiti ki ba trupu nambol gi gol ani aduna Y Mangal Sanana match ki manga suba madi marfu tari suba minita sanke ahum suba match ki sana kibada FC Rengdai None na Rahi United Club Kamjongbu gol ama sinoda maiti bapike FC Rengdai None gi mai pakibi gol adu ningthoujam abungton na match ki humpu suba minita sanke Shamagum Pumanga Suba Infantry Battalion Home and the Heart Manipur ni sponsor Toraga All Manipur Football Association Sinduna Tha Sigi Tang Kunipandegi Tim Tarana Group ani Thongna Khaidukuna Lamnong Thongkong da leiba artificial top ground da pangtokadoriba Tara Taruk Suba Senior Women's Football League da saruk yagadoriba FC Impal Kwakaitel Mayai Kuibigi Sanaroi amadi official sing na sijinagadaba uniform sing yentopagi thoram ngasi Play 7 Kwakaitel Mayai Kuibida pangthokre Thoram masida Paswai Kendragi MLA Sapam Kunjakesor FC Impal gi founder amadi president Bala Takhel FC Impal gi co-founder amadi advisor Lukram Isordas Singh amadi FC Impal gi advisor Khetrimayum Sam Babuna Thormapu Singh Waike FC Impal Kwakaitel Mayai Kuibigi ahanba match Tha Sigitang Kunipanda opening match waina YWC Thambal Khonga sanagane uniform sing yatopagi thoram aduda saruk yakiba Paswai Kendragi MLA Sapam Kunjakesorna league asida saruk yagadoriba FC Impal Kwakaitel Mayai Kuibigi sanaroi singna phajaba performance piduna mai pangnaba kanna honasi haike ai garjan punam taina request songjening mase Manipur imale bakse hojik leibe status gi hena hengat gi sana basina khoi oidoine ba malem na saktai bse sana basina khoi taino koi gi pikraba single bakse gi world gi olympic tag medal lokleise asa ide purisamuksu football jam pamna hujarapne yam kan hona bio this kaile ai gi site gi kasu wat po de lero ko bale khoi gi adabo physically morally and financially anytime anywhere mairoi dum ai reng am ko dum tawjege Manipur Cricket Association MNC gi solising ani sumna kunmanga digi kunipan phawbagi sahi ohumgi thau pugadaba sing khankre ngasi luang singmam gi luang popoda pangthokiba Manipur Cricket Association MNC gi general election da mamangi tam gi president oikiba Nomaitem Jiko Maitaina amuhanna president oiragani Brajabasi mayum Biswajit Sharma na vice president
Association asigi mamang tanggi Vice President oikiba Larenjam Gidranjanna sahi sigi Secretary oina khanki Joint Secretary da Said Majibur Rahman mamangi Treasurer oikiba Songtham Nisikantana amuhanna Treasurer gi thau puragani Member Committee of Management na Ngangom Joy Chandra Khalle haina Manipur Cricket Association MNC gi Electoral Officer IAS Retire ke Radha Kumar na thadrok chero lamana khangalagli Manipur judo masana hena pagalhanbagi pandam amagi makhada Inspire Institute of Sports Bellary Bengaluru da base towa JSW company ni sponsor toraga Manipur Judo Association gi meng makhada tha sigi tang tarmapandegi sai NRC tagel gi judo training hall da Manipur gi masak nairaba international judo ka yauna judo coach nipurum na saruk yaduna satharakhiba numit homni gi coach judo clinic ngasi loisan kre pangthokiba clinic asida IIS JSW Bellary gi head coach Dona Saria awardee Jiwan Sharmana nauna hongliba judo masanagi sana kanglon sing yauna atai scientific oiba technique sing mamutana tambi takpiki Indian team gi amadi IIS JSW Bellary gi head coach Jiwan Sharmana Olympic Games yauna international thaki masak naraba judo sanroi putholiba Manipur da ano skill sing state asigi coach sing da Mamutana tambi tapiduna state asidagi masak naraba judo sanroi kaya hena puthongnam gi damak clinic asi pangtokpani haina network asiga akhanana unabada phongdoraki. Our main purpose is to educate and update our coaches standard of coaching because we have there 3 academies which IS is sponsoring and there are a lot of judo players in Manipur compared to other parts of country. So if coaches are not updated, then I don't think standard of judo will go up. We have taken this mission, upgrade coaches who are really working at grassroots level plus at higher level. So Manipur is the best place where we have our maximum population of judo players. We missed the Olympic medal due to our planning and all. We like Anita Chanum, Shushila, Tombi, Lenthoi. She's the only girl in the country who became a world champion junior level. She training in IAS. She became a European champion. So all are from Manipur. Their main focus is on Manipur. It's very difficult to produce that Olympic level medalist. Everybody wants Olympic medal in our country, but we don't focus mostly on grassroots level. And grassroots level players are there, but the coaches, they have limitations. They don't get much exposure. So I have taken up this matter. First we start educating, updating our coaches regularly, not only once. It's the first time they are organizing here. Long desire of country, we should get one Olympic medal in judo. Amaromda Manipur Judo Association gi Joint Secretary Moirangthem Devenna network asiga akhanana unabada Manipur gi judo sanarui singda IIS JSW Bellary na piriba khudong chaba sing phongdok laduna pangthokliba clinic seminar asina Manipur gi judoka singda hena kanaba phanglagani haiki Manipur de leba courses sing se adum yamna low isenda lei habanate adubu kari hani kitang latest soiba techniques then ideas me mama khoina moina la aga takpi courses sing sigi upgrade oidragadi matam siga chana da amasu oigada aduna moise new ideas me mama world sanariba then latest technique tactics me mama man takpi ba habitar pulapna mi 40 mukimani Olympian Arjuna awardee Sushila Lengnabam yauri world champion ni Tababi yauri international player me amam su yauri Ani Suba 7-a-side non-professional night football tournament ki ngarang atheng badasana ki bomb match ta All Friends FC Bishnupurna Phubala FC bumaiti bapi krai Kasar Road Educational and Sporting Association Kresa Bishnupur gi meng makhada tha sigi tang tarmathoi degi team kunmanga na group nipan thongna khaidutuna FCI Bishnupur manaki Kresa ground sathariba Ani Suba 7-a-side non-professional night football tournament ki ngarang atheng badasana ki ba ahanba match ta Kresa Bishnupur Team A amadi Posangbam FC goal amata sanadana draw satki Ani Suba match ke sana kibada All Friends FC Bishnupurna Phubala FC bu goal mari sinoda maiti papiki Auza makha tarakpa paw mo pizari tara tret chuba Assam Rifles na DSS Sandel KSS Sandel amasung Sakpi Karong Sub Divisional Sporting Association ga khusam naduna sahi tareta gi humptra manga fawbagi manung da leiba miyoi singna saruk yaba ahanba Manipur border trial run 1.0 pangthokre kilometer tara mari
kilometer 9 amadi kilometer 5 gi makhal ahum thokna chen khiba lamjel du gi mana mathum piba gi thoramda konipan suba sector Assam Rifles ki DIG Brigadier Pranab Prashon chingba miyoi sing sarkya ki thoramdu da nat ki oiba jagoi sei su utki makok mathang tarba singda mana mathum sing yenthokhi loishilakpada maru oiba paw amuka hana pizari Manipur na mapung phaba state oibagi yangkhai manga suba thoram ngasi first MR gi parade ground da pangthokre Constitution gi mamal khangna lamdam sida tangdu leitaba madi nungsi sanabagi mari hena session anaba nahasing da thodang lohhaninge haina Governor AK Bhalana appeal tokre amasung Advances in multidisciplinary sciences in engineering hai bahiramasida numit humni sathagadaba international conference Impal da pangthokre Masiga loina na ngasi gyonadi ISTV news madang sida loishinjari mereng tabiri bupuna makku amuka hana kurumjari